Ngarang numidang Pakistan gi mafam mapanda India na missile attack tokre terrorist humphudra hena sikre aso open kya nangkre Pakistan gi F-16 fighter plane America na sabani amusung India na kapthokre haidi Pakistan defense high skill na laman kumgani haikre India Pakistan gi idang hena na kangkhalakpadagi hauji sengmai bazar CM na kana siek tawri nungwari lila se haina arabai tengkon gi PR order bimangang khorak pamna phongdrokli terrorism thengna badara Russia gi maikai deki India na lokhalakpa khongthang punamak mapung phana sawatgani Putin Pahangam terrorist attack laman khumba oina India na terrorist singi kiem the air strikes Hatkhre misi mina aso panthokre Indian Air Force na Pakistan amadi Pakistan occupy Kashmir da terrorist ki kiem mapan Landaduna terrorist maudra hena Hatkhre MLA sing na amatoina punsindura anawalenga ama semna balusingba ama khanbagi mahutta tongan na kiem tawbagi khongjang changsin bahokre operation sindu wasi India na pahangam da misam sing hatkibadugi pakhumni amisa Pakistan army na NOC gi manjar pons Jammu and Kashmir da bomb kapslak bada mioi tare sire haidi amadi kontraga nipan sokle haidi ngarang dina fish center dagi paksi dagi paisa kuran ki banu pa adu ngasi ayuk phare amadi police ta sinakre thagat jari mayam na siar taw biduna paw phawpidak padagi phabangam jekhibani sisipur ngasi kuki masa ama iroi bahi tabadagi singli ranga duna sikre RIMS ki director amadi din sindu haiduna hauzik RIMS ki satra singna OPD Mamangda protest tawri